LANGTHABAL KUJA leba yum amada PANGTHOKPA Luhongbagi Thouram Da Phijang ka Henna Khallambadagi Louthokhankhre HAINA WAKHALLON MANNABA APUNBA Wama gi Secretary Publicity NINGTHOUJAM DEBESHWOR MEETEI na KHUTYEK PIDUNA THADORAKPA CHEROL AMANA PHONGDORAKLI CHEROL asina hai Wama na lamdam asida PANGTHOKPA Luhongba amasung lana Thouram Da mapalam gi chatnabi matau tamduna ka Henna sel chading tawbada athingba thamkiba amadi hiram asida Wama gi mihut kunna sabatim amana Mars kun mangada ki chatharakiba yangsin khongsat ki saruk ama oina khongthang asi lakhatkibani mapalam gi chatnabi sing asi lamdam asidagi maru phangna muthatriba phawba khongjang asi changsingani amaromda Wama na thamkiba athingba asina maram oiraga Kakching district ki manung channa PANGTHOKPA Luhongba amasung lana Thouram Da ka Henna sel chading tawbagi mami tade masimak miyamna wakhal tarakpani haina Wama na lawi Den house tawriba cake sariba singnasu sendong khaktamak ki khalaga isagi chatnabi miraiduna mitop ki chatnabi pusinaba hotnabi ganu haina su Cheroles na makhatana phongdorakli